BJP की नेशनल जनरल BL संतोषना कौरकपदगी ngasi ayu pung 11 taba matamda Manipur BJP MLA taruka unaduna wari sanakre ngasi wari sanabaduda ex Chief Minister N Biren Singh Speaker T.S. Satyabata Thongam Bisorjit Govindas Kontauzam Yumnam Khemsan amadi Khongban tabam ibomsa saruk yaki masang maming takthong ningdaba MLA mana press ta phongdorokpagi matung inna ngasi BJP National General BL Santos amadi Manipur BJP MLA taruka punna pung amarom subna wari sanaki wari sanabaduda Manipurda popular government ama thambagi wafam asi party na yare haina phongdorokle adubu karamba matamda anoba Leingak asi lingadage haiba party na athuba matamda khanaduna warep lauragani haire haujung makki oina Bihar gi election mangda taduna leibana matam khara khagjik ngaiba tare Bihar election ase November tang 13 fawda loisilagani madugi matung thadu maktada Manipurda Leingak ama Semhannabagi Ayaba Piraklagani Haibagi Thajaba Leire haire